खुरमजरी ISTV की मणिपुरी पाव मियंग ताबीर बसिंग बताराम नौसरी हौजिक पाव की मरोइबा पावदा मणिपुर की मपान तमलिबा महरोई सिंह रजिस्ट्रेशन तहनबा अखन्नबा वेबसाइट अमा होगदोगलगनी हाइना चीफ मिनिस्टर एन बिरेना फोंदोक्रे मणिपुर स्टेट कला एकेडमी अवार्ड इनिसंगनी तरा मरी एंथोक्रे लमदम सिगी तोंगा तोंगानबा फुरुप सिंगी आर्ट फॉर्म सिंग योखरनबा होनसी हाइना मणिपुर की गवर्नर डॉक्टर नाज़मा हेप्तुलाना फोंदोक्रे अमदी अहान बतंग की पोलियो हिदाक पिथकपा हौक्रे ममा मपा सिंगना पोलियो मुथनबगी अपाम लेत्रबदी कनागुंबा अमतना मुततपा ओइथोक्लोय हाइना हेल्थ मिनिस्टर एल चंद्रकुमार फोंदोक्रे हौजिपाव सनोन पिजरी मणिपुर की वांगमद मही तमलिबा महरोई सिंगी अकुप्पा खंगनबा रजिस्ट्रेशन तहनबगी अखन्नबा वेबसाइट अमा फेब्रुआरी अमदा हांदोक्लगनी हाइना चीफ मिनिस्टर नोंथोंमन बिरेना फोंदोक्रे गवर्नमेंट स्कूल की ओइना क्लास 10 अमसुंग 12 एग्जाम दा मकोक तारबसिंग लुपा लाख मंगागी मना पिरगनी लौथोक्रे सर्व शिक्षा अभियान स्टेट मिशन अथॉरिटी सिंधुना हप्ता कांगजेबुंग पांगथोकिबा हंदक सहीगी एग्जाम थागदबा महरोई सिंह याइफा थौजाल पीबगी थौरमदा वफम असी चीफ मिनिस्टर फोंदोकिबनी थौरम अदुदा एजुकेशन मिनिस्टर टीएस राजेश्याम एजुकेशन डिपार्टमेंट की मकोक थोंबा ऑफिसर सिंह SCERT SSA RMSA मणिपुर बोर्ड काउंसिल अमदी रूसा की ऑफिसर सिंह यावना महरोई कैमरुना सरुक याखी चीफ मिनिस्टर एन बिरेना सही खरा असिदा मणिपुरदगी अतै स्टेट सिंगदा मही मसिंग तमलिबा सिंग अवाबा खुदोंथिबा अमदी आशियाना कया थोके पुमनबक ngasi yenglगा इंडिया की मफम अमत तमलिबा महरोई सिंग तंगाई फदना खुदोंथिबा कयादगी ngakthokpa ngamnaba गवर्नमेंट की अखन्नबा थौसिल अमा ओइना वेबसाइट असी लॉन्च तौगदबनी मसिदा महरोई सिंगना ऑनलाइन दा रजिस्ट्रेशन तहनगनी चीफ मिनिस्टर न मखताना हंदक सहीगी क्लास 10 अमसुंग 12 एग्जाम दा गवर्नमेंट की स्कूल सिंगी ओइना मकोक तारकपा सिंग लुपा लाख मंगा अनिसुबदा लाख मरी अहुम सुबदा लाख अहुम कुनमंगा सुबा रेंग चनबस सिंग दा लुपा लाख अमा डिस्ट्रिक्ट की ओइना मकोक ओइरकपदसु लुपा लाख अमा पिरगनी चीफ मिनिस्टर मखताना गवर्नमेंट एम्प्लॉई सिंगी GPF लौबदा वानोंबगी चनबी असि मुथतनबा ऑनलाइन दा लोकथोकपा यारे सिंग अमदी तमगी मनुंग हंजिन मफमदा ओजा ओइरिबा सिंगदा तंपाक्ता फंगबा टोलोपतगी हेनगना पिननबसु थौरांग तौरे हाइखी अनु गवर्नमेंट सिना याम थुना ngasimaga dum aina hairibasi ekoi khara tanaraga haibani difficult area sing khungangi manung sangba area tampaki manung da leiba area hanjanna leiba area da taba oja sing aduga singi manung hanjanba area da leiba oja sing akoi soidana tampakta leiba oja sing ga rate manadana tolopta akoi incentive khara lupa thada lupa lising among dorsho henkal da pinana ba ko yam chuna madu step la organic kana gumba satra satri yamana overall the bosena da question la parikha sida first position lo ngama ba overall the madu ko state government na education department na lupa lakh manga gi reward any student Mapanda Labusing say a website ama February get 1 to get launch organi. And the labor starter couldn't make websites that boy in treat of Virapa. Pune the labor, Delhi the labor, Calcutta the labor, Guwahati the labor, a coach they the lay. Agi room number shini, Agi class shini, Agi college shini, I sumai the Pune say. Loina registration to Viramanabi. A website ama Tariq 1. एजुकेशन मिनिस्टर टीएस राजेश्यामना ngasi ge thoram asi mahiroi pumnamak mai pakpa oinaba pangtokpa thoramni government school gi class 1 dagi 5 fawda tamliba mahiroi singi khungup pinanaba center dagi sel pirak trabasu mak masagi maikai dagi puthoktuna khungup lebda sizinagani oza kharasu maki maikai dagi puning thawatkani haiki center dagi paisa khara uniform pirak pasira khungup ki paisa si yaurakte अखोई ना हनक केप की मीटिंग में दिल्ली दा हजरो बता तारी ताबी हो यूरोप पे यादो हनक की दी क्लास 5 होतन खून की पैसा से ले तब से करी तो से खना बका में अखोई सरकार जी अखोई छात्र होरे ना अखोई सासु गातने अखोई लईरी है बसे उठ कदो बने करमाय उठ कनी मधुदी क्लास 1 ने 5 होगे अंगांग सिंग सिदा
khung tang or sulai ra pi na ba akoi ki torop tagi angam ma kathok se haina haina ru badagi ngasi se akoi oza ayam ma compulsory na te voluntary we na masa masa na hajira badagi akoi angam ma paisa khara ga akoi oza we ba sarkar gi oza we employee kanggu akoi na aina di ai isa gi na di ha ma gi torop aduma ai kathok ceremony ai angang sing gi khum lai bi da mata adu oza sing na angam ma kathok ne ne won ta pi re kathok ga maduragi akoi angang sing khum lai ra akoi lai ni na koi gi da mata isa sa su sa ai na oza sing na akoi officer or ba akoi administration the yaw ba education department ga akoi na perform thoi Manipur State Kala Academy Award English Ni Tara Marigi Mana Kushinabagi Thoram Ngasi State Kala Academy na Sinduna Chadrikiti Auditorium da Pangthokre Thoram Madida Manipuri Governor Nazma Heptullah Art and Culture Minister L Jantakumarna State Kala Academy Award English Ni Tara Marigi Academic Fellow Mana Kumanthem Prakash Singh amasung KSS Thorani Savi Academy Young Talent Award na Miyoi Taruk amasung Academic Award ta Miyoi Taramapanda Certificate Sol amasung Sel gi mana Kushinaki Taronga Mailenina Governor Nazma Heptullah na haikibada Culture amasung Tradition na Malemda Manipur bu masak taktuna Nat Sankirtan bu UNESCO na sakhang bagum ekhoi gi leijariba tongan ba jati gi art form bo sakhanguna UNESCO map ta yahonnaba honasi ngasi mana piriba si Manipur State Kala Academy na thogatuna ekhoi gi art culture tradition bo yokatpagi sakta sarukni Jewel of Culture and Tradition hariba si hena masak thohalasi haiki the letter of right there Manipur on the map on the world, not only by one form of art, but the different forms of art and craft that we have in our state. People should know about it because outside Manipur, there are not many people, even in our own country, who know how rich our cultural heritage it is. It should not be organizations that like UNESCO, United Nations, to give us recognition. We should ourselves present our own art and culture and try to promote it in the rest of the country and the world. Manipur State Kala Academy ki Secretary K. Susila na haikibada Mirol da puthokpa lairik sing ekhoi gi lol de ithokpadi yamna thengnare adubu ekhoi gi lol bu atoppa lon da handokpadi kaya ude haiki Art and Culture gi Minister L Jantakumar na haikibada Equina Lejariba resource bu mobilize Toduna, visa number Makada Tabak Toduna, Honorabadi, Malem Gitakta, Equigi Mapam Pangangani. Manipur State Kala Academy Tabak Sing, Hena, Mapung Fahan Naba, Secretary Hamnaba Tabak Loide, Masi, Chairman Suoiba, Governor Dr. Nazma Heptullah Unaraga, Maki Ayaba Loraga, Haplagani, Haiki. Sadio potentials into Putonaraga, Punjin or the Ampadova, Adunata authorities yam the layman ba hypertai adana matur maram badana ko Manipur in every aspect arts and culture lam dana sports to be dikshit be amadu be ko myam authority yam nge dana ko mong ta da gi amasule so these are the negative impacts of having too many leaders adu masida afabadu waina akoi gi keno sing akoi tatuk tasin tawbiya ba mong da afabadu waina sing mukil project creative se doga Mama Mapa Webasing na polio mutat nabagi apambalay trabadi kanaguma amatana layna si mutat po oitokloy haina Health and Family Welfare Services ki Minister L Jantakumar ngasi Family Welfare Services ki Head Office ta pangthokiba Intensified Pulse Polio Immunization Program hokdupagi thoramda phongdokre Family Welfare Services amadi State Health Society na sinba thoramduda IMC के मेयर L Lokeshwar, Health and Family Welfare Director Dr. K. Razo, Additional Director Dr. S. Manikantana Singhba Myoy ke Nasaruyaki. Jantakumar Maka Takibada Manipurna infant mortality rate Kwaidagi Nembo Irambadagi Hengalaktuna Homswatakre, Lyric Sana Kwanaba Amadi, Atai Hiram Kiada Nongunumagi, Tung Halakliba se Ikainingaini, Mastagi Kananaba, Lainga Amadi, Miam Punna, Satminaba Matautai Haiki. Mama chingjiga ma dogi even chindagi kashi tawle do do sum khan ba ai tai but once tawragadi once virus in infect of it targadi it's over
ai lai pharam muri myam kana de cha amatang phamjagi ena pharam muri badam adu ada thok ta bai batai adan madu to bi gano all the mothers should come forward adaga nakna badal lai primary health centers the sub centers shi kangu singsida chatlaga lairiba sarkarna piriba sigi matam sigi manung sidida akogi pulse polio hai se masita kapto matunda polio lena se total eradication of this particular virus masi tamdo onakada mateng pangbiu ngasi Manipur gi mafam kaya da pangthokliba intensified pulse polio immunization program gi makhada bud hangduna polio pithakliba Imphal West amadi Imphal East ki manung janma mafam kaya da Health and Family Welfare Director Dr. K. Razona Yangsen bachatki khongsa aduga mari lenena mangna phongdokibada ngasi gi polio pithakpagi thauramasi miyamna fajana sagatpiduna mapung phaba haibadu oiba ngamle asumna miyamna thabak khudingda sagatpirabadi mai pakpa ngamgani haiki Masih apa nama mafam kuding muda sasa matam da masih yang efektif oina polio zipiri masih da koi tim mamdal masih koi ene mama angalwadi worker ama asama tauna tim siam pada tauna lekai nam sida polio drop ani ni siam pada pitai masih drop polio tu si bible ni masih koi makal ida makal ani yawa T1 ga T3 ga yawa tu ba type 2 ga type 3 ga siga yawa du ma polio vaccine makalamani masih koi gi Manipur da paksana aina matam matam sum sasar gani masih Manipur sim thungna smai tongna sata gani masih da koi gi bi ba parja sindi yamna response yamna fajari anga Bharat Sarkar ki Ministry of Health and Family Welfare gi direction matung ina ngasi India pumbada pangthokliba intensive pulse polio immunization gi thauram Imphal East district ki oina porompat leiba Imphal East CMO office ta DC Imphal TI Citrana hotokre Imphal East ki CMO Dr. Indra staff amadi volunteer kyana saruk yaduna hotoke sahi asigi ahan ba face ki polio pitakpagi thauram aduga mai lenena pokpada ngariba angang dagi sahi manga fawud leiba angang singda DC Imphal East Citrana polio pithakpaga loinena district asigi mafam sin thungna polio pak sana pitaknabagi pandamda bot samri hongphuni thoi hangdoktuna numit humni chathagi gani haiki Boot 462 district sida hangtoktuna akoi masigi program si chathabani aduga makha tarakpo oina mathangi numit nini sidasu akoi gi angang sing hujik hairiba akoi gi 0 to 5 years sida cover toba nanghodabasi akoi gi medical team na akoi gi officials sing sina yum da chatna hairiba si thananda uba angang sing sisu cover tona ba hona jagani aduna masida akoi gi district sida lairiba mama mapa oibasingna makoi gi angang sing sahi 0 dagina 5 years po leiba angang sing asi hairiba program asina cover toba dana angang sing asi masa mo phana leina ba pandam sida khoi punna changsan minasi haidana appeal tawjari Thawal district ki oina su ahan batang ki polio hidak pitakpagi thauram DC Thawal L Navakishona DC complex ta hodokre district family welfare amadi national health minister Thawana Sinuna pangthokiba thauram aduda CMO Dr. L Jayantikumar family welfare officer Dr. L Ekendrasu Saryaki DC Navakishona district asigi oina polio boot samri humbuta manga hangdoktuna angang lising manga chani polio hidak pithaknaba pandam thamle masigi damak supervisor bafudra manga asa sahum marfudra mathoi district monitor tarama thoina mathau tauri haiki simai tonguna koi mafam kudin chatna ase koi keno me ana koi missionary mayam jena koi 45200 children se andaki kano sida koi hoi target tabjogani ado mai sida mayam su population bili dana koi ge angang singsi sumo polio dagi ngato homona ba koi mayam pun hona minasi aduga koi ge bijari ba message si media sing su koi ano sida mayam pun mak lohon bina ba district ki makai degi district collector ki makai degi CMO ki makai degi mayam pun mak degi mayam da appeal tawjari Lekai jasu asa amadi health workers singna pokpadagi sahi manga fawda leriba angang sing polio hidak pitaknaki ahan barongi intensified pulse polio immunization border town Moreda su mapung phana sachari primary health center Moreda pangthokiba thoramaduda DIO Tengnopal Dr. KS Gojendro
Health Center asigi MO in charge Dr. K.S. Santikumar, ADC Moregi, Assistant Commissioner K.K. Pau, Taramatu Suba Sam Rifles ki Dr. T.N.K. Su Saryaki. More block ki oina khungang sam subna amada, asa sam subna amana, kulda chatuna, punna, angang lising mari chama, kulumdoi, polio hidak pitaknaba, pandam thamli. More dalaiba Taramatu Suba Sam Rifles nasu polio boot hangdoktuna, hidak pitapagi thabak pangtoki. Tamenglong District Kisu Ahan Batangka ki polio hidak pitakpa DC Armstrong Pamena District Headquarter da hogdokre. Thoramada CMO Tamenglong Dr. Sambo Golmai, District Family Welfare Officer Dr. Sunil Kamaisu Sarukyaki. District asigi oina polio boot sani humbudra manga hangdoktuna angang lising tarani joy nonye district ki yaungna pitaknaba pandam thamli. Swasth Bharat Mission ki makada Swasth Action Plan inisangni tara RIMS Infalna Lunanba India ama ohedabagi pandamda Mahairoi Singi Layak Pasangdamnaba ama RIMS ki Jubilee Hall Complex da pangchokre. Clean RIMS and Healthy Environment Haibat Thimda category ahum khaidoktuna punna Mahairoi chahumna sangdamnaba aduda saryaki. RIMS kubu taru tananba ohenbaga lenena Lunanba Manipur amasung India ki damak pangthok liba thoram asi mathang thagi tarada SAE ba sangdamnaba amasu pangthokani haina RIMS ki liaison officer Liston Kumarna phongdokli akoina satra singji da maruina focus story buno highway gi maramdi satra singgi through da akoina samaj asida luna na laina ba phona bada message ama piba ngamba taragadi change ama purakpada arrival ogani highway gi wakhalon da akoina satra singgi sinda base toroga akoina competition asi pangthok sabani Visnupur District ki manung sanalaiba awang nungpok ki amatangairaba Agriculture University ki campus ta Prime Minister Oiramba Atal Bihari Vajpayee ki mingda saba conference hall ama Manipur University ki Vice Chancellor Adya Prasad Pandena hangtokre. Thoramada Union Minister Oiramba T.S. Sauba Pandit Dindayal Upadhyay Institute of Agriculture ki Director R.K. Imotomba amasung Institute asigi official singsu saryaki. Vice Chancellor Professor Prasadna Oza haiba sinpamasi asuki matik maru oi maramdi tungi lamdamasi gi laibak ozana lepkadoribani maramaduna aikoina oza singmu ikai khumnagadabani institute ama sakothange hairabadi mapung faba infrastructure laiba mathautai haiki. Because when I was talking to our agriculture minister in Delhi, he was very much worried that in Northeast there are not good agriculture institutions. But now initiation has been done, it has been started from here, and I think this institution will be the best institution, not only in Northeast, but in the whole India also, my good. T.S. Saubana, Assam Lariba Agriculture University the Tamba Fanghogdaba Mahairoi Singh, Housing Lariba Pandit Dindayal Institute Asida, Tamnanabagidamak, a henba subject Hapsin Badegi, Awang Nopok Lamdamda, Agriculture, Horticulture, Amadi, Ate subject Karada, Amatangarba, Mahitam Pam Oibangamle, Haiki. This is the first institute in the Northeast, including Assam. Thank you. Kanglai Park Student Association ki head office ke Vice President Sukham Vidyanandana Thoram Mapu Oiduna KSA Thawbal District Council ki Anova Thaupugadaba Singh Khankre Jit Wairokpamna President and Vishorjana Secretary General Amadi Texam Swamina Publicity Secretary Oina Khalle Hairi Hausi Paugi Marakta natin ba break amatang lozari. The Blossom School, well begun is well done. Moirangkhom and Changangai campus affiliated to BOSM. Admission for 2018 now open for classes baby to class 8. School topper in SSLC 2017, Chanjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn.
Contact school office on all working days for details. Life school se green school in class 10 over class kun maki smart class facility lay band service lay boarding facility daga life school da tamaba chhatra di extra coaching tuition tawgi mathau ta de sing se sana ko abgi matam se yam na pang direct na tan lai su tam school hina sanga khara swang yu ga ta la adu ai isa su sida tamang ge ya ga do अनुभव सही के लोइना इम्फाल फाइनेंस की सही कुन मंगा सुरुपा सिल्वर जुबली ने लाकपसिदा मयामदा लोन के ओइबा अचौबो ऑफर अमा पिजरी टू व्हीलर पाबिब सिंगी अहानबा लाकपा कस्टमर सानबदा 0% इंटरेस्ट दा लोन पिजरी डॉक्यूमेंट सु यामदबा गारंटर सु यावदबा कइनो फमदना खंजाना लेरिदिबो नंगोरो होजिमु लहोरो एदि लौरुरे ब्रेक की मुतुंग तरामना मोक्सरी मखाताबा पावदा Dr. Sneha Singham, MDS, Conservative Dentistry and Endodontics, Chennai gi Anova ya layeng naba Om Dental Care Clinic ama Kongba Lesham Lekai Ayang Pali Rota Hangdokre. Thoramada Rims Dental College da Professor Iramba T. Navachandrana, Manipur da ya layeng naba clinic Masingam na Wali Amadi, Yagi Specialist Labor Clinic su Ayam Baletri. Maramaduna, Yagi Specialist Dr. Sneha Singham gi Anova Clinic Asina. मियामदा मतम गसाना बमोंगदा या लायेंग नबगी खुदोंग जाबा पिरगनी हाइके facility clinical in lay makoi singida Dr. Ninana Sneana one of the specialty ni mai si conservative hai matamama da masi operative dentistry hairami hojikti conservative haire aduna conservative aisida di ya si satna khotana tawbagi maram thoina leitre yaringe mana conserve tawraga shape tawna ba honar ka doini masida magi haijaba skill mayam singsi puthok piraga mana taw treatment za pen da badu mayam gi motagi haidok piraga mana sudum gamba makai maduda modify tawrakani do akoi masen interact tawnaraga apa pata su loin tawnani masigi matangda ai ngamba ai gi site su mateng pangjani India government ki Niti Aayog ki Santhang Makhada Atal Tinkering Laboratory ama Khongjom Standard English School da Education Minister Thoksom Rajesh Shyamna hangdokre. Thoramadu da school asigi Managing Board ke Advisor L Shyamo, BJP Thawal District ki President L Deven, PDU Life India ki Director T.I. Sanjusu Saryaki. School asigi website amasu chief guest na hongdoke. Minister Rajesh Shyamna Tungi Yumbilel Oekadoriba Mahairoi Singbu Hiram Kudingi Haitoi Singtoi Handuna Matik Saba Mue Amamam Henabagi Pandamda Governmenta Scheme Kaya Paikatli Masigi Manung Channa Mahairoi Singbu Anobu Wakalon Sing Hengalhanabagi Pandamda Laboratory Asi Hangdokpani Haiki Manipur Photography Club ki Tare Suba Mapok Kubon ga Mailenena Nongpok Kaksingda Laiba Rusa All is home gi ahal sing da sana thangna ba amadi firol sing mateng pangkre home asigidama photography club na angam mateng pangbirakpada ahal singna apen ma phongdokli Moirangi kege mapal kangjei bungda ethnic park ama semgatnaba chief minister N Birenda memorandum ama pishinkre ethnic park semgat pana Manipur da tourism chakhathanbada hena mateng pangani haibagi miyang makhada memorandum adu Manipur Tourism Foundation na pishinkhibani hairi इतिहास का सागो नरीबा कोंगबा तुरेलगी खोंगनु कोंगबा बाजार दगी लाई मोरीबा थोंखोंग फावबा सेंगबगी थबक ngasi वर्क्स मिनिस्टर टीएस बिशोजिना हौदोक्रे क्लब तरेट की अपुनबा दी कोंगबा रिवर एनवायरनमेंट प्रोटेक्शन कमिटी ने सिंधना पांगथोकिबा हौदोकपगी थोरमदुदा विजन डॉक्यूमेंट की चेयरमैन पॉलिटिकल एडवाइजर टू सीएम मणिपुर डॉक्टर आर.के. रंजन अमदी उचेकोन नोंगसुक ग्राम पंचायत की प्रधान के मुनिंद्रोसु सरौयाखी मिनिस्टर टीएस बिशोजिना लाइफमलैंड कयागा सागो नरीबा कोंगबा तुरेल असि लुना नाना थमनबा पांदमदा पांगथोकलिबा सोशल सर्विस असिदा तुरेलगी नागयते लैरिबा मियामना मतेंग पिबिदुना तुरेल खोंगनुंगदा फता हाउदी लंथबिगनु हाइकी ngasi aikoina mission amma sina aikogi atop jaga da leriba akhoi sini naw praja khudimang na su akhoi turen panda fataba langdadaba aduga turen manungda aikogi natab oidaba fataba posing ji thadadana aikoi yamna sengna tamna bagi mission amaga lona role model amu oina oina ba haiduna ngasi akhoi club taret ase pullaga mafam se aikoina hongdokena chinjabani Yumphal Central Park Koba Fast Food Hotel ama ngasi MLA Khumukjam Joykisana hangdokre Chingmairong maning lekai da hangdokiba fast food asida American breakfast style gi chananaba polam sing phangan gani hairi ngasi sanga kiba hotel aduga mailenena MLA Joykisana phongdokibada
Manipurda thabak phangdana lairiba nahasingna matau karamna masagi oiba sentok lambi ama semjagadage sarkargi thabak khaktana thabak nati haibasi khanba matam yaure bank singnasu masagi sentok lambi semjana hotnariba mioi singda ahenba miyeng janghaningi haiki phangdaga so any means taraga ai income lakna hotna bom thoi wakalon se masi Manipur macha khodi manna masi wakalon se chen fai masiga relate tawna akoina Manipur gi lairiba bank sing natraga tai government sing da appeal tawning badi masana masabu sentok thokchanaba honariba myo sing sida bank na soyani emphasis pibiba aduga tangai phadana asigum laba honariba sing se taseng na thabak toru sing sida bank na masi matam thindadana loan pidna masi chakhanna honaragadi Manipur gi lairiba unemployment prevalence se yam chauna mai pakanin Pasoi Kendra gi MLA AK Mirabaina Kendra sigi tongan ba sakhat thorang sing pakat pagi manung chana ngasi soyam lerakta community hall ama ure uyung tamkhre ure uyung tambagi thoram aduda lekai adugi maru oiba mioi kya su saryaki MLA na phongdo ki bada sagadori ba community hall asi mahaki MLA local area development fund gi sagadori bani community hall asi tha taruk phawgi manungda loishinna ba pandam thamli hairi Haukiba January ahum dagi taruk phawba Uttar Pradesh ki Vrindavan da leiba Mathura da pangthokiba festival da Yangam Lerak Nupi Lila Association Hairangoi Thong West Panji Leraki Nupi Sumang Lila Group Hauba Konuna Second West Play Award Fanglokpagalunena Ningomam Ongvi Vision Tilemana Best Supporting Villain Award Dorokle Hairi Hausi Rasilapada Mariba Pau Amahane Pizari Manipur ki mapan tamliba maheroi sing registration tahonnaba akhanaba website ama hogoklagani haina Chief Minister N Birena phongdokre Manipur State Kala Academy Award inisingni tara mari enthokre lamdam sigi tongan ba furup singi art form sing yokhananaba hotnasi haina Manipur ki Governor Dr Nazma Heptulana phongdokre Amadi ahan batangka ki polio hidak pitakpa hokre mama mapa singna polio muthatnabagi apamba leitrabadi kanagumba amatana muthatpa oithokloi haina Health Minister L Jantukumarna phongdokre Hausi pabagi nadia ISTV Manipuri pau matang salojere miyeng tabi sumo mukana kurumjari